नुमिदांगी पुंग मापन मखाई तारकपा अदवाई ओइगनी लेसना nganvagi ka oiriba famungduda famduna khu aniduna khadangda thamduna haifet wakal tawna leidi thong hangdorakpagi makholdu tavda leisna unglamwadu fathanjin kiduna mahausagi nokmi ba sakfamda leiduna masado haifet semduna tuminna famduna lei nganbasu leisna na famliba famungdugi hekna kanda ngek famtharaga leisna ra nuksina yenglaga haidai kaidawrage kapiro leisna tabna nganbada yenglaga kaistude leisna makut machaduna fat tanowi maithongdugi mitlu anidagi sintharakliva mapi adu makut namana taithokchei nganwa makhatana nokfet tawraga kaistude hairaga kaigi pitariba leisna kapna khangde nganwa hana famliba adudagi khara changsina famlaga leisna da onsinduna khongrai chana famlaga nokfet tawna nuksina leisna ga sintharakliba mapi adubu nganwagi makutna taithokpiraga haidai aidi nangai bu khangdene pi yamna naurami janina se kapkuno ba nangna kapadi ayingbu ngamdeba se kapkuno leisna kapna dada imado leisna asi haiduna nganbada jejet konsili nganvasu nuksina leisna vu konsin biraga makutna mana maninglomda haifet nuksina pop thaduna hairei kapkanu hairaga magi maongdu kaisu tawroi kaisu khanganu haifagi maongni ai wai dada imado ai yam uninge nunti ngana halaklaga ai kidamakta yamna wajabane tabak halaklaga macha ibu kauduna macha ai uraga imagi awabasingdo kokpane tada ai mayam uninge se kopkonomi nangna kappa dada yengbu gamdige miyoiba ikoisha leisna taivangi mapu magi sinthadani chatliva tawriba oiriba mayamse ikoi khudima nongma natraga nongmadi sangsara se thaduklamduna mapu magi changjing loiraduna aikoisu saudava amamba sangsara mada chatkadoribane aduna ten khraba matam asida miyoiba mana hakchanga sagonaringai punsi amagi mingthon fanglingai matam sida amaga nuksi chanana harau tayamna amadi mating pangnaduna hingminagadavane aduga amana haukiva tawkiva thabak amata hanna laktavane masina tai ekoina haukiva matamda ningsinglufagi kanava leite haina tasengna kanava su leite phangsu phangloi hoi maram chaba amadi le aduvu maram chai haiduna pumnamakti achumbadi oiroi kanagumba mi amana fattava hainabi kaya thamduna magi aningba wakhalduda hu teirava fattava oijava masagi khanwa fattava thabak kaya tawrabasu madukhak tawriba maduna fayena khak kaisu khanbu ngamloi magisu masana masa achum aran khangjidragasu nongma natraga nongmadi magisu matam lakini maithiba matam leisna kaplaga dada asi haiduna leisna nganvada amu chena konsinduna kapi nganwa nuksina noklaga kappanu hairaga leisna nganwagi paukhum machet amata khangthokta adum tuminna sut tawduna nganbada konduna adumak kapli nakan amada leisna gi tawriba maongduda nganwagi thamoi pomba leisna na khudum chankivoi khanduna asingba amakpa machet amata leitrava magi asingba thamoi gi tangwalda famkhre haina nuksina kolamba leisnabu amuk jejet nuksina konsinbiri iknava kaya laktuna magi nuksi jawi leisnabu khudum channava honaraklavasu madukhak tawba ngamloi magi damak punsigi oina leplavani haibagi maongni dada ai yam ki dada yaudana hingba ngamloye aisu nangi wakal du khange leisna dada su nangbu nungsi dada
नुमित खरनीगी मतुंगनी इबुंगो करी हाइनरअगे असेंग अचुंब पाउदो खंगलब्रो पूर्णिमा ना हाइरकपनी nganwa mangolda thariwa asangwa chokriduda famtharaga mandomchada onsilaga sor asangwa ma hondoktuna makhata duna hairei khangre nyomcha hojiki sakti five leva ki phamnaiwa angam athau kaya gi makutta lesna gi ima gi case tu khudum chankre case gi langla langjin amata khangba ngamdre purnima nungaitana kainuni hairisibo अदुबु हेक्ता ओइथोकपा याब्रने मीबु हेक्ता मफम मरांग खंगदना थमलगा हातोकपिरगा मी अमगी ममलबु कैसु लेतना खलिबसिबु नते एखोइ लेवाकसिबु लो कदाइदा लेखरपगे मीबु हेक्ता साननिंग मोंगदा सानबा याबा मी अमगी पुंसिबु मंगलगा सुकनम नमसिंदुना थंबसिबु मसिबु एखोइ लेवाकसिगी चनबिरा nganbsu nungaitana phare numcha wase sangtharagumsi aisu nungaite yaragadi pabungdagi paisa lawraga kesi mai paknava kanana pairivanu haibdu khangnava chatpani ngasigi angama thau sakti paiva kayagi makutta case asibu murder case ki mahutta suicide case onthoktuna aikhoigi pambai amata leitre tasengna leikitravi imagi proof and evidence kharata oirawasu phanglamlagadi case mai paklumgadavani nganwa mandom chade yenglaga milu pirang ihauраklaga lisna gi mafamda aina karamnu wafamsi haigani ai khangfam ama khangdre namcha lesna gi matusi uraga yekpa gamde purnima nganbagi lengjumda pairaga nganwa se kaisu khalwanu se afaba ama leiragadi phattaba leiba haibse hauna sani adum oinamak phattabanasu yamgani aralfana achumbagi mayokta kayam kuina leiba ngamgani nongma natraga nongmadi ekoi pumnamaki pendaba nungaitaba kaya asigi mahi mangal soidan lakini se nangsu nangi kada jangaga sengdokchururo na sado lesnagidi ai thiamlage nang uncle su thabak ama chaluni na chathokibane wasu waramlani sengdokluru na sado hoinumcha nganwa asi haiduna imungda changkhre purnima tapna sonduna ha lodori tamatamse achumba chatpa yadaba iramda manipur aranba kaya wulutsinduna hu tairaba magi machin kaya lauduna paisa khakta uba nongmang khabu khohini khanba don kini migi mikha pon kini aranba kongthang kaya da fattaba hinabi tung inaduna paisa khakta uba iramda manipur ne leisna nganwa changlakpa uvada nganwagi manakta chensilaktuna nganwagi makuttu paiduna hairei dada ima kari pautage haibiu dada kari hairake nganwa tapna leisna da yenglaga nokfet tawduna hairei kaigino nanga thawai waride se sida phamulao aduga dada waige nganwara leisna bu phamungda phamhalli aduga ingtapna nokfet tawna noktuna makata duna hairei leisna nang dada si nungi nungsi natra leisna khangzilamba mapidu magi thawna leitraba male khangbugi shakti nganbugi wahidu hairakpada milu animak pina niknik launa leiramba adu maningtamna sintharakli nganbu masu leisna gi matawdu yengba ngamdraba male nokfet adumak tawna milu anidagi pirang sintharakhiwa khanghaude leisna kapna nganbade yenglaga dada ima gi asing pau amata khangdri natra nganwa ngaihakti makhada non thaduna tumina lei haibiu dada ima gi asing pau amata hauji phauba khangdri natra nganwa tapna non khalaklaga leisna di yenglaga leisna nang ima gi wakhalse khalurunta adudi ima gi asing pau amata khangdri base aina khali base chumgani haibiu dada asengba ima hinglibra natraga taibang panchi thadoktuna macha aibu thanamlaga chatkhaba haibiu dada ai kai haigadavno khangdre lesna ima nacha aibu hunduklaga kari ki ima na chatkhrebano aibu kanada sinabiram lebano ima ai kana gale hogadoino nungti numit khudingi ima nacha ingoda ibe mahaina haibudo
kanana kaubigani ima. Ima, nang lao. Aiga puna chatminarasi ima. Asi haiduna makhol thokna hekna kaplamlaga Lesna du famlambadagi longna haitharai. Lesna, nang kaidorage? Inomcha. Adunine, aidi nungbu nungaibidine. Arembada singnarabadi haujikti kari sarageba. Lukravido hatokpiredana. Nungbu nungaibide inempokto. Jitis makhol du thairi tawduna masadu nomna hidak happa glass adu paiduna hairakpani. Jitsu ngauri tawraga hoine makhoisi mina pangdabaniga haido chumdi chumbajani. Bebe chaba phangudраga mathi lekhawedo tawine. Jitis mitkhana jitte yenglaka khon khara kalap tawraga masadu ngauri. Hey, nang ngangidu aingondara. Aingondadi singnarakanu loina vatinava ima oirasu singnaradi Jitis aigi igun ulakani. Jitna kainoda iyambagi bapsina maron ama kaidagi iyamba hoigumba senjau paiba miga aikhogi itigiba nateda. Iyamba hoigumba loinabasina hena nungairini nanau aikhoigidi miyamgi mamangdasu hena sakti leirini. Haujikti iyambaga tinabasida isagi apam pumnama loina thungle kaino. Jitis noklaka adu yai nangi wado nayamba yai. Rakesh su ngauri sanari wari tuda yausilai. Kaino da iyambuga loinabadagi nanau aikhodi yamna kanareda kaino. Punsida mi hatpa fangdabagase hatpa fange. Adagi nupi kaya amagi ijat pulaikha tahanwa as yam thi kanaba fangreda yamba. Nungbu nungaibide makhoisingdugi khallubada amu. Jitisu noklaga hai gada no yang pangmaline aduna mina gada haido nupi angangi wabu wa hoin tawrodana thoklai sabi saraga mayum pan ki tulai adubu no isidi aikoina hana haurubasu nate paisa ubuda moina haurappu natro aduidi mangu taba adudi adum hainingdre. Jit bek ama thakchilaga as kai he onthuknasu. Rakesh mamitu uiri. Kaabagi permanent oigrabaduda hanjin hainarubugi mathau tadeda. Ado nganmuga leisnagagi matangsina kamdauba. Jitis noklaka nupaduna kok mathakta thabigrani. Aduga nupiduna nongmata oirasu aigi oiraga masu nganbagi manakta thabigraga loiredana. Rakeshu makholdu thairi. Iyamba natomdagadi chabagadi yaroi he aikhoigisu saru thungadabni ko. Hoida aisu khangi kaidaurage. Chawbana aina sum khanvada nakhoi mafamsi thadoktuna kadaidanoma makhoina likun thiba wagadaba safakadaba mafam amada leivana hena nungaigadra khaline. Purnimana adudi kamaina tawni moi kaka kamai tawbabu mafam chaba ma yenglaga lehanba tabani. Nganbana uncle ada leraga kaidawdoino sida lerasu chamane moina kaidawbu ngamdoino ai kanasu kiti uncle maram chadana migi mayumda laklaga hekta otpa neiva yavana teda. Chawbana nganba madu hekta yavana tene khudong thiva haibasi hana khangalakpa natene khudakta second amada thokadoribani. Aduna mina lotlaga chelena haigesu haijasanu kiraga chenkrena haigesu haijasanu maduda pukning changanu. Mina adu hairena hanthana pukning sonthanava wakal khakhanganu. Isa khudong sava thiraga lore yaifava fava haibasina pumnamaki afabani. Aduna ainasu hana khangba aigi thainagi marup ama kontha ahaluptagi misu yamna fabani. Mafamduda nakoi ani leivana phagadra haina khaline. Nganwa sofa da famlambadagi phuk hogalaga chawbada yenglaga haidai. Uncle
ꯑꯩ ꯀꯅꯥꯁꯨ ꯀꯤꯗꯦ ꯀꯩꯗꯧꯕꯒꯤ ꯑꯪꯀꯜ ꯍꯣꯏ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯑꯇꯣꯞꯄꯗ ꯆꯠꯇꯣꯏꯅꯣ ꯃꯗꯨꯅ ꯍꯦꯟꯅ ꯃꯤꯅ ꯀꯩꯅꯣꯝꯃ ꯈꯟꯅꯔꯅꯤ ꯑꯩ ꯑꯆꯦꯠꯄ ꯊꯧꯅꯥ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯐꯠꯇꯕ ꯃꯣꯏꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯐꯠꯇꯕ ꯃꯍꯤꯛ ꯃꯣꯏ ꯀꯌꯥ ꯑꯃ ꯂꯩꯍꯧꯔꯒ ꯀꯣꯟꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯒꯤ ꯏꯖꯠ ꯇꯦꯝꯁꯤꯟꯍꯧꯅꯕꯅꯤ ꯑꯗꯨꯅ ꯑꯪꯀꯜ ꯑꯩ ꯀꯅꯥꯁꯨ ꯀꯤꯗꯦ ꯑꯩ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯒꯅꯤ ꯂꯩꯁꯅꯥ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯆꯥꯎꯕꯅ ꯉꯥꯟꯕ ꯅꯪ ꯑꯪꯀꯜ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯅꯪ ꯑꯪꯀꯜꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯐꯠꯇꯅꯕ ꯋꯥ ꯍꯥꯏꯔꯣꯏꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯑꯐꯕ ꯉꯥꯛꯇꯅꯤꯅꯦ ꯏꯝꯐꯥꯜꯗ ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯍꯟꯕꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤꯗꯣꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯉꯥꯟꯕ ꯍꯥꯟꯅ ꯐꯝꯂꯝꯕ ꯁꯣꯐꯥꯗ ꯇꯞꯅ ꯐꯝꯊꯔꯒ ꯑꯪꯀꯜ ꯑꯩ ꯌꯨꯝꯗꯁꯨ ꯈꯛ ꯆꯠꯂꯣꯏ ꯑꯗꯨꯒ ꯑꯪꯀꯜꯕꯨ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯆꯠꯄ ꯉꯝꯂꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯪꯀꯜꯅ ꯍꯥꯏꯕꯤꯔꯛꯀꯅꯨ ꯄꯨꯔꯅꯤꯃꯥ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯎꯕ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯐꯝꯂꯤꯕ ꯑꯁꯥꯡꯕ ꯁꯣꯐꯥꯗꯨꯗ ꯂꯥꯛꯇꯨꯅ ꯉꯥꯟꯕꯒꯤ ꯅꯥꯀꯟꯗ ꯊꯪꯅꯅ ꯐꯝꯗꯨꯅ ꯉꯥꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯟꯕ ꯅꯪ ꯑꯪꯀꯜꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪ ꯑꯪꯀꯜꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎꯅꯤ ꯅꯪꯕꯣ ꯅꯪ ꯂꯩꯁꯅꯥꯒ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯑꯪꯀꯜꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯅꯕ ꯇꯧꯑꯣ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯂꯩꯍꯟꯅꯤꯡꯂꯤꯕꯅꯤ ꯅꯈꯣꯏꯅ ꯁꯤꯗ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯝꯂꯒ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯇꯥꯟꯖꯥꯅ ꯆꯠꯄ ꯇꯥꯕꯅꯤ ꯉꯥꯟꯕ ꯃꯟꯗꯣꯝꯆꯥꯒꯤ ꯋꯥꯗꯨꯗ ꯃꯟꯗꯣꯝꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯄꯨꯔꯅꯤꯃꯥ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯗ ꯌꯦꯡꯂꯒ ꯀꯩ ꯂꯝꯗꯅꯦꯕ ꯃꯣꯏ ꯀꯀꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ ꯈꯣꯟꯊꯥ ꯑꯍꯜꯂꯨꯞ ꯍꯥꯏꯕꯅꯤꯗ ꯃꯤꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯈꯪꯗ꯭ꯔꯕꯅꯦ ꯅꯍꯥꯟꯋꯥꯏ ꯁꯤꯗꯒ ꯂꯥꯛꯂꯝꯃꯤꯕꯗꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯕꯣ ꯍꯦꯔ ꯃꯟꯗꯣꯝꯆꯥ ꯅꯪ ꯁꯤꯃ ꯑꯣꯟꯊꯣꯛꯅ ꯀꯥꯎꯒꯟꯈ꯭ꯔꯦꯗ ꯃꯤ ꯌꯥꯝꯅ ꯐꯕꯅꯤ ꯃꯁꯥꯁꯨ ꯑꯍꯩ ꯑꯁꯤꯡ ꯑꯣꯏꯅ ꯇꯧꯕꯅꯤꯅꯦ ꯄꯨꯔꯅꯤꯃꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯥꯏꯕꯔꯣ ꯃꯥꯏꯕ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯁ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯩꯍꯟꯅꯤꯡꯉꯛꯇ꯭ꯔꯦꯗ ꯃꯣꯏ ꯀꯀꯥ ꯃꯐꯝꯗꯨ ꯀꯤꯔꯦ ꯍꯦꯔ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯥꯝꯃ ꯋꯥꯠꯄ ꯌꯥꯗꯕꯤꯗꯣ ꯉꯥꯟꯕ ꯅꯣꯛꯂꯒ ꯌꯥꯔꯦꯕ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯑꯪꯀꯜꯁꯤꯁꯨ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯃꯥꯟꯅ ꯂꯩ ꯍꯥꯏ ꯋꯥꯅꯤ ꯆꯥꯎꯕ ꯅꯣꯛꯂꯒ ꯁꯨꯝ ꯅꯣꯛꯁꯦꯅ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯅꯪꯕꯨ ꯆꯠꯄꯗꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯉꯥꯟꯕꯗꯨ ꯍꯩꯅꯤꯡꯗꯅ ꯍꯣꯏ ꯑꯪꯀꯜ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯪꯊꯦꯡ ꯊꯦꯡꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯁꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯆꯠꯅꯕ ꯇꯧꯔꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯤꯅ ꯎꯅꯕ ꯃꯇꯝꯅꯤꯅ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯉꯥꯟꯕꯅ ꯍꯣꯏ ꯑꯪꯀꯜ ꯉꯥꯟꯕ ꯐꯩꯅ ꯕꯦꯛ ꯃꯆꯥ ꯑꯃ ꯌꯥꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯏ ꯂꯩꯁꯅꯥꯁꯨ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯊꯣꯔꯛꯏ ꯂꯩꯁꯅꯥ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯆꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯀꯥ ꯌꯥꯔꯒꯗꯤ ꯑꯩ ꯈꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯅꯤꯡꯉꯦ ꯆꯥꯎꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯂꯒ ꯐꯔꯦ ꯆꯠꯊꯣꯛꯂꯨꯔꯣ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒ ꯅꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯌꯧꯔꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯧꯀꯣ ꯂꯩꯁꯅꯥ ꯀꯞꯂꯒ ꯍꯣꯏ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨꯁꯦ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ ꯏꯆꯥꯁꯤꯗꯤ ꯀꯩ ꯀꯞꯄꯤꯕꯅꯣ ꯏꯆꯥꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯎꯅꯔꯔꯣꯏꯗꯕꯁꯨ ꯅꯠꯇꯦ ꯃꯇꯝ ꯈꯔꯒꯤꯅꯦ ꯁꯦ ꯀꯞꯀꯅꯨ ꯆꯠꯂꯝꯗꯥꯏꯗ ꯄꯤ ꯇꯥꯍꯩꯗꯦ ꯄꯨꯔꯅꯤꯃꯥ ꯂꯩꯁꯅꯥꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯥꯡꯒꯣꯜ ꯄꯤꯔꯤ ꯑꯁꯨꯝꯅ ꯉꯥꯟꯕꯁꯨ ꯃꯃꯥꯡ ꯊꯪꯕ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨ ꯏꯟꯊꯣꯔꯛꯇꯨꯅ ꯂꯩꯁꯅꯥꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯆꯥꯎꯕ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯨ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯏ